Buningda Leiba IM ki camp Machi Lengdana Leiri Tamenglong district ki khul mangada operation chathakre Jayanta Manipur police ki awang bathaki police officer sing yauna personnel kayamarum Tamenglong district headquarter da paiduna laizaragasu mafam adudagi tamay lambi da kilometer ni fuga mangarom chatlaga Leiba Buning Wildlife Sanctuary ge manungda Leiba NSN IM ge battalion headquarter ngasi su Lengdana Leiri haina manak adwai dage phangba pauna hairi Amarom da Tamenglong district ki khul mangada operation chathakre haina IGP John 1 ke Jayanta na phongdorokle hairiba battalion headquarter asi yamna chawi Manipur da leriba NSN IM ge kempum namaki manungda Buninggi kem asina khwaidagi chawbu oigani haina panai mafam asida NSN IM ge masing yamlaba kadar singlai makhoi gi manungda nupi kadar su masing yamna yawi haire mafam asi kumja lising amaga chamapan marfudra tret ke September 9 da wildlife sanctuary oina initial notification thoke notification aduda masigi pak chawba square kilometer chamaga tara manga 10 nipan sinoni haina palle hairiba sanctuary asigi mayai maktada IM gi kemasi aphongbo ina leirakli haina pawgi source asina makata na haire mafam asi Tamenglong district headquarter dagi kilometer 19 lom tamai tamna chatlaga talolong khuldagi kilometer 9 lom chatlaga leide hairiba wildlife sanctuary asigi manungda pailung kauba yumthong humpuga mangarom tabam yoi chamri rom leiba khulama su leide khulasidagi kilometer amarom chatlaga NSN IM ge kem asi yamna phongna sanctuary adugi mayai maktada lei loinana kem adugi changpham mapada naga army haiba wahai su chawna thaduna thamli haina su source asina makata na haire manak adwai da leiba miyoi amana pausi asida hai Manipur police ki masing yamlaba personnel sing Tamenglong district headquarter da paiduna leiragasu hairiba kem asigi manak nakpa khul sing da de personnel sing amata yoksilakpa thengna de masigi su mathakta IM ki kadar sing mafam du da leibagi khudam su adum phange nakal amarom da Tamenglong da thomjin khiba security force sing asibu lusing liba IG John 1 ke Jayanta hai tha asigi kungani thoi da thokhiba tamthiraba thokdok adugi matang da intelligence ki report sing khomjil laga thiba humbagi thaba akan ba mawong da changchin ba hore ngahan September 13 gi angan bayuk tagi hoduna mihat asida senaba miyoi singna lolamba yai haina chingneba mafam singda operation chathakhi Tamenglong headquarter dagi kilometer 3 chalaga leiba dailong khul kilometer kulhumdoi chalaga leiba somral khul kilometer 13 rom chalaga leiba palong khul kilometer 13 ga manga rom chalaga leiba abon mai ge haurak phamsu oriba lamlaba madi masidagi kilometer manga taruk lom chalaga leiba kabon ram khul da thiba humbagi thabak chathakre haujik phawgi oina mipa mipun amata leitre police na sathaba thiba humbagi thabak asidasu khunja sing na chawna mateng pangle mahak na makata na hai singi manung hanjin ba mafam sing oibana lalhaubugi kem leramba yabagi oithokpa lei maram asina Imphal dagi chaliba state forcing asina khulai matik chana puduna chatpane haujik phawgi oina di Tamenglong district ta achoba irang thokpagi wafam leite khunja pumnamak tangdu leitana leinare masida operation changluraga home department ki ayaba phangdabadagi handokpagi wafam leite hainasu mahakna makha takhi serak asida Tamenglong district headquarter da leiba khunja amana pausi asida hai amukta ukhidriba mawongda handak Imphal lomdagi ahenba security force kayamarum district asida thomjilakpa maramna mipaiba amade langtaknaba kayamarum phawe adum oinamuk police personnel sing asina khunja singda aki akhang nanghanba amade ot naibana chingba thawong amata chatharakpadi leitre district headquarter asigi maruoiba lambi kayada police sing marang kaina leiba maramna lambi da chathok chasin tawba matamda mipaiba phawi hainasu mahakna makata na haikhi abon mai hat pada senaba sing puthoktabagi JSC na September 13 da ban kaukre Jeliangrong furup ki miyoi kayamarum laktuna wakat mifam pham khre Jeliangrong bawdege hanagi president oiramba athwan abon mai bu mihathi na hathi bagi thawong asida chenaba sing ngarang ahing nongai phawbugi manungda cherak pinanaba JSC na matam thakiba du endokhibaga loinana makata na changsilakadaba khongjang sing lauthokre khongjang sing asige saruk ama oina tha asigi 18 ge ahing nongai dage 13 gi ahing nongai phawba pung 14 gi Manipur ban kaukre thangwai ban tarungda leiba Grace Academy da pangthokiba pawgi mifam amada wangang laduna Joint Action Committee JSC against brutal murder of Athwan Abonmai ge convener Majabung gangmai na hai tamthiraba mihat asida chenari basing puthokpi naba case asibu NIA da sinanaba Tamenglong district ki DC amadi SP khudakta suspend tawnaba amadi leikhidabagi imung manungda matik chaba compensation tha asigi 13 ge ahing nongyai phawbugi manungda pinaba
JSC की माइकेदगे मेमोरेंडम अमा मणिपुर की चीफ मिनिस्टर अमदी DGP दा पिसिनख्रबने अदुबु हाइरिबा मतम असि हेलबा फाउबा JSC ना ममांग द पनखिबा वाफमसिंग अमता थबक तो ओंथोरक्तबा सिदगे मखा ताबा खोंजंग सिंग चंगसिननबा फिरेप लौखिबने खोंजंग सिंग असिगी सरुक अमा ओइना हयेंगदगी हौना लमदम असिगे मफम कयादा वाकत मिफम अमदे रैली न चिंगबा चथबा हौरगने मासिदसु लैंगाक न ममांग द पनखिबा वाफमसिंग असि मखा ताना थबक तो ओंथोरक्तबा तारगदे लाक्लेबा सेप्टेम्बर 23 की अहिंग नोंयाइदगे 19 की अहिंग नोंयाइ फाउबा पुंग 49 की ओइना नेशनल हाईवे ब्लॉकेट तौगने मसी फाउबदा लैंगाकना ताबीद्रबदी मथंगी नुमित सेप्टेम्बर 19 की अहिंग नोंयाइदगे 30 की अहिंग नोंयाइ फाउबदा मणिपुर पुंबा टोटल शटडाउन की खोंजंग चंगसिनगने हाइरिबा बन की खोंजंग चंगसिलबा तुंगदा JSC अमदी लैबाक मियामगा तानरगा मखा ताबा खोंजंग सिंग अमुक वारेप नगने खोंजंग सिंग असिदा मणिपुरदा लैरिबा तोंगान तोंगान बलुप सिंगनसु मपुंग फाना सौगटपियु मजाबुंगना मखा ताना हाई मिहात असिगी मतंगदा थिजिननबा लैंगांगना IPS ऑफिसर अहुमना साबा कमिटी असिदा IJ इंटेलिजेंस के राधाश्यामना चेयरमैन ओहेलिबा से मतिक चादे महाकी महुत्ता अतोप ऑफिसर अमना महूत सिनगदबने मरमदे IJ इंटेलिजेंस अमा ओइना महाकी असोइबा दुना मरम ओरगा अथुआन अबोन माइबु चीफ मिनिस्टर फाउबा सरुक यारिबा लैंगाके अचौबा थौरम पांगथोकफमदगे फाहनखिबने असिगुंबा यामना सेक्शनदबा ऑफिसर अमना कमिटी असिगी चेयरमैन ओइबदा अचुंबा वायल फंगनी थाजदे था असिगी कुनमरी चीफ मिनिस्टर ना प्रेस कॉन्फ्रेंस द फोंदोकी वाफम सिंग अदुबसु अथुबा मतमदा थबक तो ओंथोकनबा होनबी युहाइनसु महाकना मखा ताना हाइखि नाकल अमरोमदा जेलियांगरोंग बौदे असम मणिपुर नागालैंड की प्रेसिडेंट ओइरंबा अथुआन अबोनमाइबु मिहाथी ना हातखिबगे थवोंग असिदा यानिंगदबा फोंदोकपा ओइना लमदम असिगी तोंगान तोंगान मफम सिंगदा खुंदारिबा जेलियांगरोंग फुरुपके यामलबा मियोइ कयाना तरुंगदा लैबा अबोनमाइगी युमदा लाक्तुना वाकत मिफम फमख्रे वाकत मिफम अदुदा सरुक याखिबा लोनर चवांग कौबा तामैगी खुंजा अमना पाउसे असिदा हाई तमेंगलोंग हेडक्वार्टर गे एपोलो ग्राउंड गो टू हिल्स थौरम पांगथोकलिङैदा अथुआन अबोनमाइबु फादुना पुख्रगा पालोंगी मफम अमदा मिहाथीना हातुना हुंदोकलंबगी थवोंग असि अकनबा मवोंगदा कंडेम तौवे थौदोक असि थोकिबा नुमित हुमनी सुजिलक्लबा असि फाउबा लैंगाकी माइकेदगी मिहात असिगा मरी लैनबा करिगुंबा लंगला लंगजिल अमता पीबा ngamdaba असि यामना लाइबक थीबने महाकु फादुना पुखिबा असि मियाम अमदी सिक्योरिटी पर्सनल कयागी ममांगदा थोकिबने मरम असिना सिक्योरिटी पर्सनल सिंग असिसु सस्पेंड तौबु खक नतना थबक्तगी टर्मिनेट तौगदबने यामलबा सिक्योरिटी फोर्स कयागी ममांगदगे नुंगथिल पोबोपता मिसम अमबु फादुना पुरगा हादहनखिबा हाइबसे चिंगी लमसिंगदा मियामगी पुंसी यामना खुदोंग थिनिंगाई ओइरि हाइबा ताकपने अबोनमाइगी फादुना पुखिबगी वीडियो अदुदा उरिबा पुलिस सिंग अदु उ पांबीगा पांकक ओइदुना करिसु तौबा ngamdabage मवोंगदा लैरे असिगुंबा थवोंग असिना डिस्ट्रिक्ट असिदा लैरिबा पुलिस पर्सनल अमदे डिस्ट्रिक्ट एडमिनिस्ट्रेशन असिबु मियामना थाजद्रे मिहात असिदा चेनरिबा सिंग पुथोक्त्रिबा फाउबा असिबा हक्चांग लौखिरोय लैंगाकना हौजेक फाउबदा करिगुंबा अकनबा थबक अमता लौखतना लैरिबा से मतुंगदसु असिगुंबा थवोंग अमा अमुक थोखनबा ngairibra hainasu makha tari wakat mifam aduda saruk yakiba liangmai naga rongdai manipur and nagaland gi general secretary NK job na hai abonmai bu tamthina halamba ngasiga thana numit humni suraba phawbada laigang senaba miyoi amata phagat pangamdaba se yamna laibak thibane loinana thawong asi manipur gi chingi lamsingda laingak leitabagi mayek laraba khudam amane thawong asi na chingi miyam asi khulai paiba singna haningba matamda hatpada laingak asi na ngakpi senbiba ngamlaroitra haibagi singnaba masu lahellai maram asina athuba matamda mihan asige achumba wayel chathabiyu loinana hayengdagi hauduna JSC na changsingadaba khongjang khudingmakta jalyangrongge khul khudingmakna mapung phana sagotkani haikhi star the bomb fit tawramlai aina thinkraba lalawlu people's liberation army PLA gi nifuga humdoi suba mapok kumon gambari lainana chathaba thawongni singnaba ngarang ahing nongyai matungda Imphal East district ke Irilbung police station gi manung chanba खोंगमन ओक्रम चुथेक अमसुंग खोंगमन जोन 3 दा स्टार दा बॉम्ब फिट तौदुना थमलमले पुलिस तगी फंगबा पावगी मतुंगिना ngarang ahing pung 12 minute kunlom tabada Irilbung police station की कांगबु अमना पेट्रोलिंग चटपदा ओक्रम चुथेकता अंगांगबा स्टार अमा खिलंबगा लोइना स्टार अदुदा बॉम्ब नि चिंगनबा चेरंगना कुप्पा पोसक अमा यालगा लेरंबा थेंगनबने पुलिस टीम अदुमकना मखाताना थिरि हुंबगी थबक चथबदा मफम अदुदगी अवांगलोंगदा किलोमीटर अमरोम हाइगलगा खोंगमन जोन 3 की कैनेल अमदसु स्टार अमदसु चप मानबा बॉम्ब नि चिंगनबा पोसक फिट तौरंबा थेंगनखि हाइदे मणिपुर पुलिस की बॉम्ब स्क्वाड कौदुना यंगहनबदा खोंगमन ओक्रम सुथे की स्टार दा फिट तौरंबा दु किलोग्राम अहुम मखाइरोम लुम्बा बॉम्ब नि हाइबा खंगबा ngamखे बॉम्ब अदु अयु की पुंग अहुम ग मिनिट 30 रोम ताबदा
defuse tawraga ayuki pung 7:15 rom tabada Imphal East ki awachingda soi angam yaudana pokhai hankre haide bom adu remote control IED oirambaga loinana maduda RDX gram chamga battery electronic denotator remote control circuit board wire amadi yotpi nat nachingba yauramba thengnaki haire adumakpu khongman zone 3 da star da fit tawramba posak adude dummy bomb oirambaga loinana dismantle tawkhre haire khwairambal ima kaithel ahum amadi temporary market September 18 tagi hanglagane COVID-19 gi laichana maram oiduna khwairambal ima kaithel ahum amadi temporary market yauna thingbadagi sinthalep luraba tungda tha asigi 18 tagi lainga ki order amagi matungina ima kaithel ahum amadi temporary market hanglagani haina khwairambal nupi kaithel sinpham amadi saktam kanba loop ki secretary thinguzam ranina thadorokpa cherol amana phongdorokle cherol asina makhatana phongdorokpada kaithel sing asi hangdringai gi mangoina na kaithel phamduna imung manunggi sel thumgi achouba thodang laubiramba ima singgi maraktagi COVID-19 gi ani suba saphuna maram oiduna laikhidraba ima singda ikai khumnaba utpa amade hai laikatpagi thoram ama ayuki pung 9 tabada khwairambal nupi kaithel sinpham amade saktam kanba lupna sinba ima kaithelda pangthokane maram masina COVID na maram oiraga laikhidraba ikhoina masak maming khangjahudraba sing adugi imung manunggi miyoi sing lakpiduna haikat laikat tamba sida saruk yabiyo laikhidraba ima sing adugi photo aduda haikat laikat tamdringagi thoram mangoina na kedogi member singda sinabi na bahayjari makata pa pau makada pidiba mobile number sing asida phawbirangna baning sing lakle number sing adudi 7005276880 7005157806 ne